Imes PAODAM eng tabiriba singbu Nomaitham Kajal Devina khurumjari. Ahanbada maruiba pau pijari. National Sports Day Thauram Park sana pangthoknakre. Integrated Farming System and Oilseed Production in Manipuri matangda awareness cum training program pangthokre. Film Tauriba Singna Ahal Angang Mipung Kudingna Yengba Yaba Film Putok Sehaina Film Forum Gate Chairman Kolesona Fondorakli. Noyana Prime Minister Narendra Modi Chahi Tariki Matungda Japan Chatuna Hiram Kayada Thabak Paikhatnaba Khanakre. Mapung Weba Pau Lamda Masida Ladiba Mipung Kudimak Hakjang Fana Thamsi Hakjang Fana Thamnanaba Masana ama hektada sanana bahona se haina Principal Secretary R.K. Dinesh na phongdokre ngasi India pumbada hockey legend Major Dhyan Chand gi mapok nomika mailena na National Sports Day haina pangthok nari masigi saruk ama oina tongan ba tharanga loina numit humni chupna chathagadaba palan Department of Youth Affairs and Sports Yas Manipur na sinduna ngasi Khuman Lampak Hockey Stadium da hawdokre mapung oiba thauram hawdringe mangoina na saruk Ayu angan bada punna wasak lauba hockey legend Major Dhyan Chand gi mitamda hailei katuna ikai khumna ba utba amadi state level Major Dhyan Chand Trophy hockey tournament ge hanba match sanaki mapung oiba tharom aduga mailena RK Dinesh na makha taraduna hai sports asi supna tagi medal fangba adu khakta nate masina aikoi gi hakchang fahanba wakhal senghanba amadi thauna supiri maram masina hakchang fana leiba khunai amagi damak amadi lamdam asigi mingchat urongi damak aikoina pamjaba Jaba masana amada no magi soyana sanasi phongdokhi khoi haksang phana thamsi haksang phawasina asengba lanni yaragadi sports ama activity ama isa ga chana ba chen boy gira iroi boy gira chana boy gira ama mamdi khoi sungchoi choidana yaunu khona si habi message thamaga ai swaida sum telapna thamjar oisamjage Numit humni chupna pangthokadaba tharom singi matangda Yaski Director Dr. Mayeng Bombeto na hai Department asi khaktanatana atopa department singa khusamaduna lamdam asigi tongan ba masana singi infrastructure sing phagatna ba thawrang kaya tawri lamdam asigi sanaroi sing association sing amadi tongan ba stakeholders sing amadi sports bunung shibiba singna aikhoi masal gi manung gi oiba nungayadaba sing thadoknaduna lamdam asigi sports asibu hena chakhot hanaba punna thabak tawminasi phongdoki ngasigi Maduda L. Ibomcha Singh Donacharya M. Bimoljit Singh Arjuna Awardee Amadi L. Anida Devi Assistant Director Yasu Saru Yakibolunena State Level Major Dhyan Chand Trophy Hockey Tournament ge Anish Suba match hawdoki na porakan koi tangdu leita da ba mayam leiru se sei da koi youth mayam se ngaun ra leiru se engage amuk torakan da koi leijari ba potential se promote torakan da hen medal phongba hen no mutung phawa koi hanagi koi medal tali da wang pangam na kan department kan hona jai Malayam Sinba Thungna Pangthokna Bagom National Sports Day ge tharom ngasi Sports Authority of India SAI STC Imphal Khuman Lampak na sinuna pangthokre tharom asi ngasi tongan ba masana kaya galoina na Donacharya Awardee Lesang Them Ibomcha Singh na athoi ba lengbirak pa oiduna hawdoki National Sports Day tharom ge saruk ama oina laikhidraba hockey legendary Major Dhyan Chand gi mafamda SAI STC Imphal gi Center in Charge Mainam Ramani Chanu na lusingduna coach staff amadi sanaroi singna laikatuna ikai khumnaba utki tharom aduga marilena Donacharya Awardee Lesang Them Ibomcha Singna ngasi pangthokliba tharom asigi maramda marik chumna haikhibagaluna sanaroi singna malemgi thakta masak naiba sanaroi oinabagi damakta afawo sanaroi kayagi matau tamba tangai fade haiki Satra Satri Kudimak Waham Kuda Aina Ekmuchiri Mayam loina khangare masigi numidasi 20 National Sports Day 2025 ki thauram ngasi Manipur Hockey amadi Southeast Youth Organization na sinduna akampata leiba Seyo AstroTurf
ki field da pangthokre tharom adugi mapung oiba tharom ama oina laikhidraba hockey legendary Major Dhyan Chand gi photo da laisu katuna ikai khumnaba utkibaga loinana Thongju Assembly constituency gi MLA Thongam Bisorjit na phongdorakpada lamdam ama chapkhatpa amadi sak takpada sana khotnabana chawrba thodang kaya lauduna lakli aikhoi gi Manipur gi sanaroi singna India gi mingchat purakpada achoba mateng pangli handaktasu Manipur gi sanaroi kayana Gujarat ta pangthokiba Commonwealth weightlifting championship da gold ani yauna silver medal lawrakhiba semak lamdam asigi miyamda miyamna chawthok chaningai ni loinana pikliba angang singdagi hoduna sana khotnabada thawai yahanduna afaba sanaroi kaya puthokpa ngamnaba aikhoi punna hotnaminasi hainasu phongdokhi Commonwealth game ta kogi goal loriba mayam adagi nupagi oro nupigi oro ina ming pandraga supuna magsingje hockey habsi akoi India da dugi matik yam liraba masana mo orga junga si wak ko sustain torga leije ko smain don lekai lekai khudimakta loina mo hockey gi oro amagi oro sana bagi pot pura agaji professionally su Sports Medicine, the Cradle of Champions High Bahiramda, Yumfam Oiduna National Sports Day 2025 Kitauram, Department of Sports Medicine Rims Impal Sinduna, Department of Sports Medicine Rims Impal Gi, Sports Science Lab the Pangtokre, Taramaduda, Rims Ki Director, Professor G. Sunil Kumar Sharma, Rims Ki Din Academic Professor, Laishram Rajesh Singh, Padma Shri Awardee Footballer, Oinam Bembem Amadi, Arjuna Awardee Boxing, Laishram Sarita Devina, Mathang Sitna Chief Guest President Amadi, Guest of Honor Oina Saruk Yaki. Tharom aduga marilina Rims ki Director Professor G. Sunil Kumar Sharma na phongdorpada India gi oina Manipur na powerhouse of games and sports ni maram aduna Rims ta lairiba Sports Medicine Department na so angamba thakta sanaroi singi dama honagani mahak na makha taraduna Ministry of Youth Affairs and Sports na handak chahi gi oina National Sports Day 2025 gi palan pangthoknaba pirakpa chotna kanglon gi matung inna Rims ki oina shu ngasi dagi hawraga numit humni chupa palan tawgani haina phongdokhi India gi Prime Minister na launch tokiba Fit India movement gi pandam di India da lairiba miyoi khudingmak masa mau fana lainabani fitness haibasi destination nate fitness haibasi prescribing khak natana practice darka oi haina phongdokhi 2047 when we celebrate our 100 years of independence, not just economically or technologically but also as a global sporting superpower. So the Youth and Efforts, the JAS has added the India's dream of Viksit Bharat with addition of India becoming a global sporting superpower by 2040. Manipur asi sports ki powerhouse ni haizarabasu hawrakliba sanaroi singbo guide tawinaba watpa amadi matam nga chunaba equipment sing laitabana maram oiraga sanaroi singda makhal kayagi khodong chadaba mayoknari haina Manipur Police Sports ki SP Laishram Sarita na phongdokre wafom asi changangai da leiba Harvard School da pangthokpa National Sports Day gi tharom da phongdokkibani tharom aduda Sarita na makha Sports na lamdam amagi hawrakliba naha singbo achumba lambida puduna lakli maru oina sanaroi amana magi punshida afawba sports person ama oina ba hotnabada thaksi khasi leiba hotnaba kanba amadi afabali chatpa asi yamna mathau tai haiki mahiroi singi marakta so sports ki lamda phawga daba yawragadi education da hena hotnabagi mahutta sports da hena hotna hanbagi khudong chawa pigadabani masina sanaroi adugi tungi punshida hena mai pakhanbasu ngamgani haina Saritana haiki tharom aduda school asigi principal Dr. K. Navasandra amadi BP K. Tiken yauna oza amadi mahiroi kyana saru yaki Manipur University Students Union 2024-25 Amadi Research Club Manipur University na sinduna PUCL's Tribunal Report on the Manipur Crisis Hai Bahiramda Nomagi Oiba Tok Ama Manipur University Auditorium Hall da Pangthokre Tharomaduda Ningthau Khongjam Ibungo Chaubi Executive Editor Manipur Melna Chairlauduna Lok Sabha gi MP Dr. Angomcha Bimol Akoijamna PUCL na Manipur gi wathok ki matangda puthokliba report aduda yawriba aranba kayagi matangda marik chumna wa ngangki tharomgi manung chana tongan tongamba research scholars kaya amadi mahiroi kaya so interaction pangthokhi stand on their own. It is our perspective which makes them speak. So framing is like putting a perspective, and it produces certain kind of consequences in your knowing.
पुलिस लैरिबासी मियामगी शांति रक्षा लंथुम अमदी मियामगी पुंसिबु ngakpi sengbinaba lairibani constitution assemblyba lawbu thugairiba amadi masibu yadaba thabak tharom tawriba sengbu miyamga loina punna thengnaminasi police ta matang matam chana mateng pangbiu haina SP Kaksing Priyadarshini Laishram MPS na phongdokre wafam asing asi Kaksing district police na senuna drugs related issues communal harmony mob violence new criminal laws amadi atopar mari leinaba hiram kayagi matangda nomagi oiba awareness kam consultative meeting ama Sora Bazar da leiba library and information center Sora da pangthokiba tharom amada phongdokibani tharom aduda mahakna makha tarduna hai karigumba matamdasu police na action natraga wahai wata khara henjin kibasu yaudabadi nate masi situation amabu control tawnaba honabadasu adumak thokpa yawi masina misunderstanding oiduna lana hekta ubiba yawi masigum basi aikoi punna honaminaduna gyan taminaba changi miyamga police ka khusam maduna preventive policy oina thabak paikhat minabasu darkar oiri aduga amaromdasu khungangi lamda school drop out tawbagi changsu wangba thengnei masi parents amadi lamdamdugi miyamna angang singbu drop out tawdana bahonasi drop out tawkiba angang singna crime tarombagi changsu wangli masi aikoi punna wakhal khanthamina duna angang singbu afaba lambida puna bahona minasi hainasu appeal tawki tharomaduda additional SP in charge LO na mob liching kanglup naiba wakhalonda chathaba thabak nisayomba amadi chabana chingba फत्तबा थबक कयागी दमकता लैरिबा लॉसेंगे मरमदसु मियामदा मरिक चुमना मफम कया थमखी ngasiगे खननैनबा मिफम अदुदा सुपरिटेंडेंट ऑफ पुलिस कक्सिंग प्रियदर्शनी लाइश्रम MPS एडिशनल SP ऑफ बिनोय चोंगथाम एडिशनल SP इन चार्ज LO अथोकपम रोमेंद्रो OC कक्सिंग PH Priyovatar ex उप अध्यक्ष MD Nazimuddin administrator JP Palen MD Jun social worker L Jati Sholoina tongan tongan balup ki luchingba MBH Zulfikar Alam Sheikh MD Rafi MBH Mujibur Rahman Abdul Sattar MD Adil Ahahid S Premjit na mayai tangbal da lengsinduna tharomgi mapusing oina saru yaki walo asalaga mai bo mai nura lo ya bate dabu la mau tu pet tuan ukama si ya de ai no chinno ya se lo ai ko lo mo se de se ya la le se adu ba lo me lo enforce lo adidi nagrik ramla citizens na ramla lo se chana ilaga jabli hada se ko ye shiro lo da police Guru Sisya Parampara ki Makada Mahirwai Singhi Oiba School Awareness Cultural Program ama Grace Cottage Cultural and Educational Development Foundation Kaksing Nesindina ngasi Kaksing Public School Kaksing da pangthokre tharomadu da Principal Kaksing Public School Leisang Tem Keswa Chandra Assistant Teacher Saugaizam Ningol Naurem Ongbi Taruni amasong Grace Cottage Academy Kaksing gi Jagoi gi Oja Mayang Lambam Bijana Mayai Tangbal Daleng Sinduna Tharoma Pusing Oina Saru Yaki Tharom aduga Marilina Leisang Tem Keswa Chandra na phongdokhibada anawba mahei masingi thorang thausalgi matung ina co-curricular activities kaya hapsilakpa asi ahoba amani masina aikhogi culture converdasu achoba thaudang loba ngamlagani matam matamgi oiba maheroi singi extra co-curricular activities kaya paikhalakpadasu school asigi maheroi singna soidana chuthaba leitana saru yagadabani hainasu maheroi singda pauta kaya su pk tharomaduda Grace Cottage Cultural and Educational Development Foundation gi jagoi gi oza mayang lamam bijana maheroi singda takpi tambi ba chali jagoi utuna miyamda mieng tahanki Dajana neta Irabot Ningsing Lup Kaksing Nesinduna Tha Khudingi Thagi Aroiba Nomaizing Nimita Pangthokpa Ta Simapau Khangminasi Aikoi Hayeng August Tang Kontramathoigi Nungthil Pung Mari Taba Matamda Kaksing Kaithel Leiba Irabot Pakta Pangthoklagani Hayengi Thauramda Handakta Sculpture da Lalit Kala Academy Award Phangnakraba Prokhambam Pem Chandra Singh na Guest of the Month Oina Saru Yaduna Miyamga Wari Watai Sanagani Hayengi Thauramgi Haudokpada Thauram ama Oina Karaoke song poem reading amadi storytelling na chingbasu pangthokani hayengi tharom asi image tv desu lab telecast tawduna sandokani haina kap asigi charwalda hairi Kaksing Model High School amadi Kaksing Khulen Upper Primary School gi annual literary cum cultural meet and merit prize distribution 2025 gi tharom ngasi haudokre nimin ini chupna chathagadaba tharom haudokpada Kaksing Municipal Council Ward number 7 gi councillor Sandam Premita Devi na
Chief Guest amadi Kaksing Kulan Upper Primary School ge Headmaster P Doren na phangsangi President oiki Kaksing Model School da pangthokiba tharom ge manung channa sayeng thiba sangnamnaba quiz competition extempore speech debating competition cultural dance na chingba makhal makhagi events sing su utki Fibam soklaba mayai lambi hairagasu miyamna khangnariba National Highway 137A asibu matamga chunaba mawongda samgatpada lambi asigi area da lariba MLA singe thaudang asi asuki matik chawi haina ex minister Olukhoina phongdokre wafom asi wangoi asigi manung chana lariba yumnam hidrom thiam leisangkhong awang lekai community hall da nomagi oiba all expense renewal program tharunga marilena phongdokibani social welfare department amadi ex minister asiga khusamnaduna pangthokpa tharomaduda the Indira Gandhi All Age Pension Scheme Manipur All Age Pension Scheme amadi the Indira Gandhi National Widow Pension Scheme gi beneficiaries singe card sang renew tawki tharomaduda ex minister Lukhoina makha tana haikibada matam amma mahakna MLA oina ahanba karakpa matamda mayai lambi asibo National Highway ama oina ongkhatnaba amadi lambi asibo double lane ohenaba honakiba adugi mahaina lambi asi National Highway 137A ongkhatlaki adubu lambi asi mahakna MLA orige matamda semba haubodi nangkide matam kuina lambi asi sembidaba asina lambi asida chatliba miyam ngasidi kham thengna wari miyamna kham thengna warabasu lambi asida leiriba MLA singna mathau taba thabak amata lokhatlamdre loinana lambi asi gi matangda mahakna thigatlubada lambi asi pangthokpagi mahutta hanagi lambi mathak asida koilas thajinbagi anoba project anidi center na ayaba pibadi ure haiki amaromda ngasigi thorom adugi matangda mahakna makha taraduna ngasigi pension renewal tawbagi thorom asina lamdam asida leiriba hal oiba singda kanaba kaya piba ngamlagani loinana beneficiary singna so lenga ki scheme sing asi matam chana update tawba mathau tai haiki volume ji mathak sida nauna kolas am thabi weathering di yaw da pathok di yaw da mathak sida kolas tharaga hana laiba lambi sigi magi volume ji da kolas tharaga chatba yana na ko na bu gi mu sam amount khragi di planning section planning department ayaba pire adu Nomagi Oiba Awareness Cum Training Program on Integrated Farming System and Oilseed Production in Manipur gi Tharamda Directorate of Extension Education Central Agriculture University Kau Lamphepat Imphal Bharatiya Kisan Sangha Manipur Pran amadi Indian Institute of ICAR Indian Institute of Oilseed Research IIOR Hyderabad Punna Khosamana Sendula ngasi oinam SC gi manung channa leiba hainau bokta pangthokre Tharamadu da Bharatiya Kisan Sangha gi All India Organizing Secretary Dinesh Kulkarni Bharatiya Kisan Sangha gi Eastern and Northern East Organizing Secretary Srinivas Ji Bharatiya Kisan Sangha Manipur Pran ki President and Indubushan Din COA and DICA U Imphal gi Professor Indira Sarangthem Director of Extension Education Kau Imphal gi Professor PS Ranjit Sharma amadi Kau Imphal gi Vice Chancellor Dr. Anupam Misrana athoiba mithulen oina saruk yaki tharomadu da sprayer pump biofertilizer amadi fadigo maru singsu enthoki tharomaduga mailenana Dinesh Kulkarni na haikibada Manipur asi agriculture gi pothok marang kaina puthokpa yaba lamdam amani pothok marang kaina puthoktuna mipal tangdaba lamdam ama oinaba hotnabada langmi singe thodang yamna chawi maram sina ngasi aikhoina yenthokliba potlam sing asi mafam amadi maram chana sijinaraga pothok marang kaina puthoknaba hotnasi haiki Mamangi lengak na hablamba Administrative Committee amadi Administrator Singh High Court of Manipur na kaktatkre tha taruki manungda panchayat ki mikhal pangthok na bakhankre court ki asigumba landmark oihawragadaba YL asibu ad hoc committee of all Manipur elected PRI of 2017 gi maikaidagi taramna opaga loinana YL asibu India gi democracy kanbagi khongthang amani haina committee gi chairman Phairoi Jam Heramani na phongdokre hiramasiga mari lenana ngasi nonthil Manipur Press Club ta pangwi singa unabada Heramani na makata kibada Gram Panchayat amasung Jila Parishad anigi manga suba General Panchayat election haukiba lisingani kun taret ta pangthoktuna
miyamna khanjaba mihutna local body da sason puramkhiba adugi matam lisangani kunithoi da loiki adubu matam adugi lengakna taruk shuba general panchayat election ase pangthoktana lakpadagi election pangtho haina miyamna khola koya lauraki miyamge khola adubu lengakna ikai khumnabagi mahutta makhoigi furik khawdagi puthokrakpa miyoi sengbo hapdaga administrative committee amaso administrator semlakkibani madugi wathok ase supreme court fawba yauraba matungda high court of manipur gi ngasige wayal ase lakhibani thenglabasu thengna fangkhiba achumba wayal asina matam gi leiriba lengak singna ngami haibagi matagumna pangtawda tawshinba adu yadre haibadu khanghanba ngamle asigumba india ge democracy bu kanbagi wayal asibu phangnaba hotnabada mateng pangrakhiba khudengma committee gi maikaidagi taramna oi haiki Indian manana masih tahu itu semuanya koi sarkar ni bagi monga ekta terjadi jumlah pemboran mu koi ekta sanjung sahaja ya gani ayana koi tahu borse masih yade itu semuanya koi monga apa macam koi Indian manana koi tahu benar cuma sing mana masih Manipurda kumjali singani kulumdogi me ahumdagi hauduna Manipurda tholakhiba irang asigi matangda handakta Delhi-da best tawba PUCL koba organization amana asengba achumba amata khangdana lana maitaina lan hobagi mawongda maral kaya sijinduna chena Chatroklong panba report ama Fongdokhibagi mayokta irang asigi haurafam ama oiriba khoisaunaraba kumbi SC Torbung GP gi manung chanba Fagauksaw Ikai gi miyam yauna Saiton Gram Panchayat ki Administration Committee gi Chairman na luchingduna PUCL gi mathakta FIR lakhatnaba Fagauksaw Ikai Police Station da masa gi khuyek piduna ngasi wakat charwal sing pisin kre Kumbi Assembly Constituency gi MLA SPM Chandra gi mi engaloina na PUCL gi mathakta FIR lakhatnaba charwal sing pisin ba lakhibada Saiton Gram Panchayat ki Administrative Committee gi Chairman M Ibom Jana Fongdorakhibada Delhi-da best tawba body PUCL na Manipurda kumja lisingani kulumdogi me ahomdagi hawrakiba irang asigi matangda PUCL na field inquiry report ni haiduna chena chatruk hena panba report ama phonglakhiba duda thokliba irang asi Delhi-da leiba maiteina howani haibagi tongan ba aranba charge kaya ama tawduna maitei furupo malengi miyamda lana honana tarokliba asigi mathakta chap chaba thizinduna logi oiba lakhapam thokpa thabaksing lakhotuna PUCL hariba body asi ban tobiu thokliba irang asigi hawrafam oiriba torbung Fagauksaw Ikai gi miyamna PUCL gi mathong huktaba semjin sajanba aranbada yumfam oiba semjin sajinba kaya sing asi asuki matik yaningde masigi damak ngasi miyoi chatrukna masa gi khuyek yawba FIR copy sing pisin bani Delhi-da best tawba PUCL asi matam chupagi oina ban tagodabani haiki kasi matam chupagi oina ban tawbadu khoi gi saitagi pamjai adana mari lenabo authority na makoi mathakta akanba miyeng changbira-kanda achumaran irang asigi asengba du puthokpinabagi damakta haijat People's Union for Civil Liberties PUCL Delhi-na Housing Manipurda thokliba irang sigi matangda putharokliba the report of the Independent People's Tribunal on the ongoing ethnic conflict in Manipur hariba report ase yamna maram amasung matang chadabaga loinana nama khaki oina tawba report ni haina Mitei Council More Manipurna phongdorakli MCM gi Tadurakpa Charwal Amana Hai Handak Manipur gi irang asi tapna mahausa gi punshida hanjallakpagi mawong uba fangi amadi amaga yengthinabagi changsu hanthana ui santi gi wari sananaba yabagi mami urakpa matamsida PUCL na puthorokliba report asina maitei-da maral sibagi thawang satharakliba sina takpadi irang asi mayol chonghanduna kangkhat naba sinbani khali PUCL na irang kangkhat na naba hotnarabadi aikoi na yaba ngamloi Manipur gi irang loishinge ninglabadi India government na irang gi mai churiba PUCL gi mathakta chap chaba ain gi thabak lokhatpiu loinana hariba organization asina semliba report asi thijinbiu haina lenga ki pungning chingsilakli PUCL na su report asi handokfom thoi karigumba report asina kanglup ki irang asi amuk hana hauroklabadi PUCL na daita pugodabani hari
Art and culture bu kumhai harau tauba oina uduna karigumba ama lakpa matamda film isai lila thingbagi thabak asi toksi artist sing asi masina profession ama oiduna hinglibani haibasi aikhoi khuding makna ningsing se haina khura assembly constituency gi MLA le sangthem syndrome maintain phongdorakre film forum manipur na sinjuna MSFDS ke palace auditorium da pangthokiba forum asi kuma thoishiba opo kuma tharomda mahakna makha taraduna hai manipur asi malemda art and culture na sak takli harabasu lamda masida leiriba fibam asina haribasi mamingi oina khaktamak leibagum tawre karigumba thodo wathok ama hektak thokpaga film sumanglila isai nongmai haina Hana hekta thingjinbagi chotnabi leiri haribasi koknaba miyamdagi wakhalon amadi pautak lauduna chahi amada kari numitta thingba thamgani haiba yawba calendar ama fongbagi tangai fadaba leiri amoromda artist singbo thamoi sengna nungsibirabadi artist karamna hingli haiba asisu khangsi phongdokki mahakna hai lamda masida film industry ama lingnaba hotnabaga loinana film forum manipur gi office ama sanaba hotnabada mahak masana mapung oiba thodang lauragani haina su thajaba piki loinana art and culture bo henna pangal kankhatnanaba artist sing pukning thagwa piba changi phongdokhi upgrade to ngamdre international level chappa ngamdre mayam ade haina ba art and culture se manipur se masina masakta ibni tawribni kolina ado art and culture oi ba masakta iba adegi adu maina lei se masi aina sum yembada masi maming yoina lei masi Thawrong mapugi warwal piraduna film forum manipur ge chairman khagembom kulesor na hai matam amada manipur dasu western culture ge achoba safu laktuna film dasu chauna mami takhi adugumba aikhoi ge khunai ga chana dabasing adudagi lapthoknaba amadi aikhoi ge identity amadi culture da chauna kaitharak libadu thingnaba film forum asi samkhibani film forum na ngasi su film singe preview tawribasi aikhoi ge identity amadi culture ga chana dabasing adu khandoknabani masi ngakhaudana adumok sakhrabadi tungi mirol dasu chauna akaiba pirakani maramaduna film forum manipur ge thabak tharom singda miyamna su sawapiu matam amada manipur da cinema hall hungfugi mathakta leiramba du ngasidi ani ahum dagi hena hingba ngamdre hana leiramba hall sing adusu hinghanna ba hotna minasi film tawriba singna su ahal angang mipum khudingna yengba yaba film puthokse haina su phongdokhi film forum se masi Hana itu mana? Adum film singsi lagi ni. Ado mereka di akui saktam kan, saktam ngapa, akui identity ngapa, akui culture ngapa kan? Long nari berkon nari ber, tahu tahu ni apa sih? Kan main tahu tu kan? Kan main pak kata kesi. Ado nak akui hai berpose main pak si hai berdi film forum dah sogot piba, film forum bu yokat piba, film forum ki niti nium singse. Ngap sebagai film Nabi bisa yang nomor 1. Stigma discrimination laitana now puduna pukalakliba present adugi privacy ngangna chakadaba ningthina trend toraba doctor nurse singna soida ngamdana abortion tobugi kudong jaba singi matangda ngasi enhancing safe abortion rights and respectful care for marginalized women in Manipur haiba hiramda nongmagi oiba workshop ama pangthokre chingmayongda leiba hotel Classic Grande da pangthokiba workshop adu Maternal Health Society, State Health Society, National Health Mission, Manipur Institute of Social Research Development ISRD ga khosam naduna pangthokibani. Tharomadu da Health Services ke Director Dr. Chambo Gonmai, Family Welfare Services ke Director Nongthongbam Hemanta Kumar amadi Health and Family Welfare ke Joint Secretary Dr. Banti Konthokjamna Mitung Thoromapu amadi akhanaba mitung oina saru yaki workshop aduga marilinana National Health Mission Manipurgi Maternal Health Advisor Dr. Mina Saram Nahai Khutlai thaduna natraga hidak lanthak sisinaduna tek takaidina angang miron balauthoknaba comprehensive abortion care gi makhada state asigi oina center trauma train toilei nupi oibi singbo unsafe abortion namaram oiraga lekhidabagi chang asi hanthana bahotnabada hariba center sing asida matik chaba infrastructure ningthina train tawraba doctor nurse amadi staff sing legadabani haiki center asi community health center PACS sing desu khudong chaba asi phanghanba ngamkhre state asigi economic gi fibam soklabasu NGO kaya ga khusamaduna nupi oibi singi haksal gi lamda thabak thorom kaya paikhatli workshop program asigi matenga
Matengna comprehensive abortion care facility matik chana thamnaba nupi sengbo sibagi chang hantanaba hotnabagi mateng oiragani phongdokhi. अखोई सस्टेनेबल डेवलपमेंट गोल दा मैटरनल मोर्टेलिटी रेशियो हाइदना अखोई नुपी ओइबि सिबगी चांगसी 70 per lakh live births hai masidagi less oihalo but by 2030 da masigi pandam ji akoina abortion ji phajana safe oina tobiragadi handhani haibagi akoigi goal dosu achieve tawni haibagi pandam da koi tawjabani. Ngasti Manipur Youth Front of Assam Maifana Senduna Lemarembi Induprava Sanglen South Barak Hall Binakandi Part 2 Kasar Assam da Imalon Kambanumiki Tarok Mapungfana Pangthokre Ngasti Taramasida Manipur Youth Front of Assam President Thangjam Brozen Singh Manipuri Autonomous Council Demand Coordination Committee Chairman Kangambam Santikumar Singh Manipuri Language Advisory Board Saite Academic New Delhi Member Aduga Manipuri Language Protection Coordination Committee Chairman Oriba Dr. K.N. Chan All Assam Manipur Maina Paibi Apumbal Loop Ampalgi Vice President Pravarani Sharma All Assam Manipuri Women Maina Paibi Coordination Committee Joint Secretary K.S. Nomita Devi All Assam Manipuri Muslim Mut Front Chief Advisor Ahmed Chowdhury Assam Manipur Muslim Maina Paibi Sangstan AMMPS President Zubeda Begum Amadi All Assam Manipuri Muslim Maina Paibi Sangstan AAMMPS President Sangita Begum Hariba Miyoshin Asina Mathang Sitna Mifam Mapu Mitunglen Amadi Akanaba Mitunglen Oina Daista Funky Taramaduda Maitei Mek Tambada Mak Wangna Fangba Miyoi Taradasu Diploma Certificate Kusinaki Pangtok Liba Tarom Gamalina Miyoi Kayan Wangangki. Senior Citizens Forum Mayang Imphal gi Hanba Foundation Degi Tarom Mayang Imphal Bazar da Leiba Manipur Valley Academy gi Indoor Hall da Pangthokre Tarom adugi manung chana Mayang Imphal dagi nupi lan yaukhiba imamari amadi Anglo Manipur war yaukhiba ahal manga gi imung manung gi macha masu singda forum asigi maikedagi achamba khudol pot pidina ikai khumnaba utkhibaga loinana forum asida nauna changlakhraba members singnesu certificate pidina ikai khumnaba utki Tarom aduda MHRC Manipur gi former chairperson Khaidemani SCF Mayang Imphal gi Chairman Chongtam Tombi IS Retail Arkenimai SCF Mayang Imphal gi Vice Chairman Thokjom Modu Indian National Trade Union Manipur Branch gi President Yumnam Rana Pratap Amadi Huyen Lanpau Pauche gi Editor Maibam Danarvina Athiba Mithunen Singh oina saru yaki Tarom aduga marilena Chief Guest gi Warol Piraduna Khaidemani na hai lamdam asida leiriba BJP gi MLA Singh asi amata oina punsinduna thabak tawba ngamdre haujek leiriba BJP gi MLA Singh asi gi maraktagi afaba luchingba ama khanduna lengak semba ngamdana leikhibana lamdam asida PR tanaduna leiri masida natana Manipur da thokleba irang asigi warishin ama purokna bahona bada ruling opposition thidana amata oina faminaduna warisanaduna irang asigi oiba warishin ama purokna bahona fam thokpa adu tawba ngamdana leiki ludana anoba lengak ama sembagi khudong chawa leiriba BJP gi MLA singna center gi luchingba singda athuba matamda lengak ama sembagi ayaba pibidrabadi MLA sing BJP dagi doktorage haiba fawbak ngamdriba asina lakadawriba lisingani kuntare ki election asidadi BJP party ki candidate asi masing khara nemna bot karakpa yai haina su phongdokhi Biramangal College Teachers Association amadi Biramangal College Students Union na senduna ngasi college asida sit in protest ama pangthokre khongjang adu tha aniga numit mangani hangduna laklaba principal hapiu haiduna taksin ba khongjang adu da saru yakiba tensu mommakok leisemba maitei magazine secretary BMC Students Union na hai July 13 ta anoba principal amagi order thoki laibak thibadi masagi anabana maram oraga join tarom dabida August 13 ta oja adu lekhidre masina maram oidina asi Kangjai Fujai Saibaga Manare Mahakna Hai pass out Mahiroi comment soy Tobina Valaitre Masimakna Mahiroi Sengi Tungi Career Manglagadra Haibagi Chingnavalari Principal Secretary Director Education Yuda Hijakre Adubungasi Fauba Happy Dre Hiramasigi Matang that Changsilapa Kongjang that Torakpa Afafatagi Tek Chakpumba Education Department of Puda Bani Hainasu Mahana Jackson Wafam Tamaki Lakataba Kongjang Singi Afafataba Dai Puna Education Department of Puda L. Samsundar Singh, President Biramangal College Teachers
Association na hai tha aniga nimit mangani hangduna laklaba principal asi athubada mentionbiu anawa principal ama lengangna order thoktuna Dr. A Surenjipo principal oina bakhalaki adubu mahak charge tawkhidre principal leitawasi asuki matik wai union ga mari lenaba activity pumba fail oire hanagi principal o Premila Chanuna sanction tawramba annual sports senpham phawba kaiwa yadaduna annual sports tawba ngamdre provisional certificate piba ngamdre handicap oire staff singdesu asuki matik wahale BP anina class left tanabadi yam kanna hotnari head leitre college asi noma nomagi maning hale September ama fawbada hapirak tragadi ahan bakhongjang oina employees singna black best hetuna service tawragani hainasu mahakna marilina ba loisangda jackson wafam thamnakli Moirang Bazar gi popam phammi singna bazar mamangda leiriba lambi gi phibam phatmandaba amadi uful waifulna pot chai yonba ngamsinlaktabana maram oiraga ngasin unthel pung ani khare helakpa adwaidagi popam phambi mayam main road ta thogduna Moirang gi INA lambi machindagi layam leirak fawba pung amarom lambi thingmagi khongjang sangsinki lambi thingmagi khongjang asi chatharinge charakta Moirang SG MLA TS Santiga unaduna wari sanaduna marilena thikadar sing hauduna popam phammi sing asi yauna wari sanarwa matungda ngase hayang asida lambi asi semnabagi thajaba piram khibagalena ngase numidang wairamda lambi asi ising chaiba horamki hari lodana hiram asigi matangda Moirang Bazar popam phammi singe maikaidagi lambi sembi bada kuina sangna chotnaba mawongda sembi ba amadi lambi asi athuba matamda semba losinbinaba marilena ba singe pokning chingchinlakhi Chinese President Xi Jinping na President Draupadi Murmu da March tharakiba chithida US President Donald Trump na global war ama haunanaba Ingit pi khrabani haibagi wafam ama yauri chithi adu President Murmu na PM Modi da yahonki Chinese President Xi Jinping na India ga lainariba mari hena fagalakpa gi matam gi isingi ichau test tongnaba wafam fawba khangalaki hari Leibak asigi chakwa tharangi thabak Japan lauriba role book masing thaduna Prime Minister Narendra Modi na haikibada leibak asigi manufacturing amasung investing da hena mieng changlagani charakna chahi taret longi matungda ahanba oina Japan chetuna leibak anigi marakta leinariba mari hena chesin hanaba thaushil ama oina India da Japan dagi investment chakthok halgadawri defense amasung space sector gi matungda private investment gi damak India na nuclear sector hangdokadawri United States na India gi pothok singda tariff chada yangkai hena hengalaktuna sector kayada sohalakpagi oriba fibam asida sel thumgi fibam fagat hanaba anoba hena pak chawwa lambi ama thirakpani Tokyo da Pangthokpa Indo-Japan Economic Forum da wangangaduna PM Modi na haikibada leibak asigi Vikas Yatra amasung manufacturing technology innovation green energy amasung skill development gi thabak singda Japan na maru oinba khongbu ama oiri tharom aduda Japan gi Prime Minister Shigeru Ishiba su saruk yaki automobiles batteries robotics semiconductors shipbuilding amasung nuclear energy thabak tawkhibagum tech talent Synergy na century asige technology revolution da power hawkadawri hena fawa lakadaba matamgi dama green energy da mieng thamli next generation infrastructure Japanese excellent amadi India's skill na angakpa thabak tawrakadawri skill development amasung people to people ties development hengalakani hari sanabagi pau
District Kang Association Juri Bamna Sinduna Tha Segi August ki Tang Kundagi Hodina Juri Bangi Bauprada Leiba Lamlan Community Hall Kam Kang Sangda Juri Bam Kasar Amadi Halakandi ki Kangkut Kumatuna Sarib Yaduna Sanariba Tara Manga Shuba Let R Kelala Sana Memorial Mix Kang Tournament 2025 ki Ngasi Sanakiba Preliminary League Round ki match da SAYC Sarok Ating bi Juri Bamna LEC Baupura Sibu Panjal Taramatoi Manga Damai Tiba Pikre Hayeng Nuntil Pung Ama Taba Matamda Yawal Si Champana Garga MNCB Ningthingbam Sanagani Ahan Bahaf Amangda SAYC Sarok Ating bi Juri Bamna LEC Baupura Sibu Panjal Mari Anida Mangjin Thaduna Leiki Half Matung Kangkul Ani Magna Kangkana Kapnaki Adubu Apiba Matamda SAYC Sarok Ating bi Juri Bamna LEC Baupura Sibu Panjal Taramatoi Manga Damai Tiba Pikre Aroibada Maroiba Pau Amuka Hana Pizari National Sports Day Tauram Park Sana Pangtok Nagri Integrated Farming System and Oilseed Production in Manipur gi matangda awareness cum training program pangthokri Film Tauriba Singna Ahal Angang Mipum Kudingna Yengba Yawa Film Puthok Si Haina Film Forum Git Chairman Kulisona Fondorokli Loyana Prime Minister Narendra Modi Chahi Tariki Matungda Japana Chatuna Hiram Kayada Thabak Paikhatnaba Khanakri Matang asida imes parang sanok sa palusyon jari may ang tabiri besingbo amuka hana kurumjari.